आकाशवाणी इम्फाल Ngangom Kiran पाव पाजरी अहनबद मरुओइब पाव मणिपुर हौखिब नुमित खरनी असिदा मियामगी इहौ लाक्सिननब सिंखोंग सिंगासिंगना लेरंबा स्टेट सेक्यूरिटी फोर्सिंग लौथोखिबदगी मियामगी वाखल चाउना मिपायो पथोकले रिम्स इम्फाल की मीडिया एडवाइजर नहारी खोंजंग जंक्शन बदा सरुक याखिबी महिरोइ नुपी अमा लैखिद्रे हाइना संदोरखिबदु अरानबनी शिवसेना मणिपुर प्रदेश नहारी हौजिक ख्वाइदगी मरु ओइरिबा असि अमत ओइना पुनसिनबा हाइबसिनी इंग्लिश सिंगनी कुनमरी कुनमंगागी ओइना नेशनल क्वालिटी एश्योरेंस स्टैंडर्ड की मना पीननब लाउथोरकपदा वांगोई कम्युनिटी हेल्थ सेंटर यावरे अमसुंग मणिपुर सही 13 मखागी नुपा मसागी जूनियर सुपर कप फुटबॉल की चैंपियन नोरे सब जूनियर गर्ल्स नेशनल फुटबॉल चैंपियनशिप लिसिंगनी कुनमरी कुनमंगासु मणिपुर लौरे मणिपुर हौखिब नुमित खरनी असिदा मियामगी इहौ कनखलकपदगी सिंखोंग सिंगासिंगदा लेरंबा स्टेट सेक्यूरिटी फोर्सिंग इरांग लाक्सिनबगी नमादा लौथोकपा होरकपदगी सिंखोंग सिंगादा लेरिबा मियामगी वाखलदा चाउनु मिपाइब थोकले ngasi khoi paumina irang thokan mafam singda koina satuna yenglubada hanadagi hawna nongmai kapsilakpagi thawrok toina thengnaba aki tujungmu poktuna leiriba miyamna nauno ereklibe phiam masida nungnangba kaya phongdorakhi masigi matangda Imphal West ki moidang pok maira paibegi lusingbi shamom tombi debina aikhogi paumida asumna phongdorakhi ngarang bazar mayonda irang hobasina maram oire haraga singkhong singyada leiriba kaje mambi moidampo kumbong ngirangbam kuno aikrujam sajiro kamongda leiriba state forcing ase loina lokathre marak sida karigumbada attack tarokpa taragadi misi mina thorogadi masigi mahutta singyada leiriba state forcing nga iba singji sojo oina tawire hairega ingna singna red zone da leiriba singjigi mateng pangbiu haina maira paibi president ama oina haijeri कर्फ्यू थमजिनबा मदे इंटरनेट थिंजन खिबदगी मियामगी इहौ खर हंथरबसु मफम खरददि मखा ताना खोंजंग चंगसिनखि ngasi nungthilsu Kanchipur lomdagi Imphal More lambida miyamna khongjang changsinki khongjang loi singaduna kawwa yorokpada police amasung security force na thingbaga loinana tear gas cell sing kaptuna tankhaiki Jiribamdasu miyamgi oiba rally mangasi pangtokre rally du Jiribam Higher Secondary School dagi horaga Singdong Laikai de laiba Deputy Commissioner gi office tamna satki tungda jila asigi Deputy Commissioner Krishna Kumar da mahiroilup marigi lusingba singna memorandum amasu pisinki Imphal की Regional Institute of Medical Sciences RIMS दा ngarang khongjang changsin bada saruk yakhibi mahiroi nupi ama laikhidre haina social media da tonga sandor kibadu yumpham yaudaba aran bani hari hiramasigi matang the RIMS ki media advisor Naorem Phillips na Akashvani Imphal da hai ngarang gi khongjang amari lenana RIMS da laying na bagidama pukhalakiba mahiroi singning thina laying na matungda khudong thingai oidre haiduna discharge tawkre makhoi dugi manung duna pimasa amadi laikhidre haina social media da thadorki wapum madu tokngani amadi aran bu wapumni mahak ki haksangi phium sing thaningai oina fagatle mahak doctor singna hayeng discharge tawraba yai hairi mahiroi asokpa sama pukhalakbani kaina serious oiba kedoba amata yaudre khudong thiningai oiba mongda Chiba yauri khole kaina miyamna social media da kaida na sandokpadu madu aranba pauni hauji mairo chama dugi manungda 98 discharge tawgram matungda minor operation tawriba mairoi amadi ICU da leiruba du discharge tawragani haina hongdokchari aranba mongda sandokpagi sigumba tanja asidadi rumor sandokpasina miyamda aranba oina chatkidana maduna phattaba oirpa yabagi chawba thajaba leibanina madu yariba makai Miyamna masimadi control to honingi Shivasena Manipur Pradesh na hairi miyamna hojik pamlibasi Manipur da tangdulai taba hanjinduna santi laina hingba haibasini Imphal gi bau parada laiba Shivasena Bala Sahib Bhavan da pangtokpa paugi miphamamada dol gi president M Tombina lamdamasida santi laina karamna hingba yagadagi haibasi khanabagi matam yaure haina phongdokki Mahana hai miyam punna amatu oina hiram khudimak thengnamina bhaibasi tangai fade maramaduna hojik khwaidigi maru oribasi amatu oina punsin bhaibasini Sri Tombina hai Manipur hojik tholi birang asida Myanmar dagi lakpa khulai paibasingna Bharat ki laimai dagi lamdamasida attack chatharakpani mahana hai mahusada nungsi chanana laiminaraklaba kangupsingi marakta mitopsingna khut thingjilakpadagi thodoksinga si thorakpani marmaduna Bharat Sarkarna Manipur hojik oriba phium asi ningthina khangbagi tangai fadaba lai
ngarang raja sigi mafum kaya da sathakhiba khongjangda mahiroi kaya aso apan nangkhiba duda nungaitaba phongdokladuna Sri Tombi na hai mahiroi singi wakhalonda puning laita daba leirakpadagi khongjang singa sida saruk yarakpa oiramba yai raja sigi hojik wariba phim masida security advisor masung DGP na lawriba daita si miyamna penadre maram aduna makhoi bu lokthokkinaba miyamna dabi tawraklibani Sri Tombi na hai hayeng Maharashtra ki Mukhyamantri Eknath Shinde amasung Shiva Sena ki Kendra ki Mantri Singuna duna lamdam masida thokliba thodok athu matamda loishinna bohanabada mateng pangbinaba makhoi haijagani makhoi ga loinana Delhi da satuna punna Pradhan Mantri natraga Griha Mantri unaduna irang asi athu matamda loishinna memorandum pislagani India government na ongtang realize to bio kapi bimi singdo Myanmar ni aluga khoi India ki shoulder kapani kana kana back tawi India government na loin khange matam mangan bigno satra narol sing hujik chi like tam ba ngang mayam ma kolom paidon lai la su tam dan lai gdo mayam do nung sa mara ta sara hin goi taw dona sigi taw report mayam jai khoi yeng ma gam dreba sentiment cholo budagi ni moina cholo to tholoi che khang ma mak ta bai dai ni moina tholoi do adana marmadra Manipur myam da aina simtang aikoi leiba thaksida kamaina ingna chingna leiba yanna ba kari to gudagi habse khanaba matam oire aduga aikoi myam pullaga pangan sagachi Manipur hojik tholibu wathok ase MLA yankhaina akanba political will amagloinena waroshil purangna bohana biu haina Manipur Maitai Fangal Welfare Organization hairi lubasina thadorok pasirolomada hai wathok asiga mari lainana internet getting ba thamkibasina mahiroi singamadi digital market torbi mio singda chawnu khudong chadaba kaya mayokna halle pawgi marakthana atenma break ama Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi tarani thoi fawba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG sizinaduna screening lemna tawbagi khudongchaba pizari anabasingi oina PMJAY health card amasung government employee singi su khudongchaba pizari akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pawasi, Akashvani, Imphal Dagini. Kendra ki Health and Family Welfare Mantraloina, English ni kunmari kunmanga gyoina, National Quality Assurance Standard NQAS ki mana pinena balautokpada, Wangoi Community Health Center su yaure. Punna score marphumanga dasmik nipan ahum phangduna leba asigi oina NQAS ki mana pina bakhangat pada community health center as yorkpani community health center asina mana asi phangba Manipur ki ahanba community health center oire mamangda su community health center wangoi asi lunan bagilamda kyakal award phangkhrabani Amoromda Ayushman Arogya Mandir AAM gilisingani kunmari kunmunga gi National Quality Assurance Standard ki mana pinana bakhangat pada AAM Phubala su yaure AAM asina punna score marphuni thoi dasmik mari ani phangduna mana asi pina bakhalakpani AAM asina NQAS ki mana phanglakpada Bishnupur jila gi chief medical officer na nungaiba phongdokrai Traffic rules and regulation ki matana numit nini gi oiba legal awareness program ama ngasidagi Senapati ki mini stadium hall da haukre thoromasi Senapati district police masung Karong Senapati town committee na punna sinmani hawdokpagi thoromodu da saruk yaraduna Senapati ki SP Anupam na hai lambi ga mari leinana thokpa khudong thiba sing hanthana nabagi pandam da awareness program asi pangthokpani thoromodu da jila asigi additional SP sing amasung makok thongba official sing yauna akhang hi kayana wa ngangki Nagaland ki Mantrimandanna Rajyadu ki Jila Ahumda Inner Line Permit ILP chanhanana baware plokre aikhogi paumin hai Mukhyamantri Naifiu Riona Sabapati oiduna ngasi pangthokiba Mantrimandan gi mifamna Jila Ahum Sumukyadima New Line amasung Dimapur Jila singda ILP chanhanana baware plokibani Mantrimandan gi mifam loirba tungda sarkar gi machin chapa misang amasung Nagaland gi tourism amadi higher education mantri Temjen Imna Alongna Kohima da Paumising the High, Dimapur the Lady Mio Singasi, category Ohum Tokna Kaidokani, category 1 Amasung 2D, ILP Dagi Komtokani, English Masmapan Humpu Humdoigi, December Amagi Mamangda, Dimapur the Lerak Mio Shimbu, category 1 the Tamli. Lissing Masmapan Humpum Dagi December Amadagi, Lissing Masmapan Humputra Mapangi, November Kunmatoi Paugi Manungda, Jila Sida Laku Mio Shimbuna, category 2 the Tamli. Category 3 gi manung challiba English singa machamapan homputra mapan gi November 22 dagi matungda Dimapur da laktun leiraba mioi khudimak ILP logudabani hairi
Harium Matamasi Lakum Mahiroi Singh, Oza Singh, technical personnel Singh, Amashung, Lalolitic Toriumi Kurimakna, Makogi Darkar Labigi Matung Inna, Sahi Anidagi Manga Paubugi, ILP Lobu Yagani Haidi. Paugi Maraktana Atenwa break Amamo. Sibom, amukta thengnadriba sinadriba ichininausing amuktang sizinaraga yensi. Hau macha pokpa helali amongi lei hena salanduna leirik kelande. Maru yamna changanduna pothok hena pothok panganani. Hau na tareng mayot sarpa langchak lakpa matam makong tasilakpa matam da kapiyo. Sibom hek sizinaba matam da adongi lolakkadoba phau aduna charam chatat naduna leiramba adongi kayado mabuk talangani. Sibom sizinarasi Fangpham, Thauzal Agro Manipur, Sagolban Maino Lairak, Imphal. Akaswani Imphal Pau Tabiri. Manipur sahi taratret makhagi nupa masagi Junior Suborto Cup football ge champion noire. Ngasi Delhi ge Dr. B.R. Ambedkar Stadium da sanakiwa final da Manipur na Meghalaya bu panjin mari ahum da maitiwa piki. Sanabagi apiba matam da team anina panjin amamam chanabadagi penalty shootout da Manipur na thoiki bani. Suborto Cup asida TG English School Bishnupurna Manipur gi mohot sinduna saruk yari. Amoromda Sub Junior Girls National Football Championship lisingani kunmari kunmanga gi champion shu Manipur na oire. Nongchu Bengal ge Beharampur Stadium da sanakiwa final da Manipur na Jarkhanbu panjin tarit manga da maitiba piki. Pradhan Mantri Narendra Modi na hairi haujig asi Silicon Diplomacy gi jokni Bharatpur semiconductor gi powerhouse ohinanaba darkar leba thabak khurimak paikhatkani. Greater Noida da ngasi Semicon India lisingani kunmari hawdokpagi tharomda Sri Modi na hai sarkarna chip puthokpagi sang hengat hananaba kan honari masina device khuringmakta Bharat na saba chip sing yahunanaba honabada chawna mateng pangani. Mahangna hai leba asida electronics amasung semiconductor industry hena sakut hananaba sarkarna khongthang kayamar naukhatli. Electronics industry gilamda lebak asina $1 billion chawnga yohunna nabo pandam thamli masina myoi lakh humphuda thabuk piba ngamgani. Rashtrapati Draupadi Murmu nangasi New Delhi gi Rashtrapati Bhavan da English ngani kunmari gi National Florence Nightingale Award yanthokre. Manasi ingkumja lising masmapan humputra humdoidagi Kendra gi Health and Family Welfare Mantraloina piduna lakpani. Nurse amasung nurse ki sinphamda kathokpaga loinana thabak tawriba miyoisingi thodangbu masak khangbu oina makhoibu puning thogattuna mana asi pibani. Laibak asida Ayushman Bharat Health Mission gi phibam phagat hananabu hanabada artificial intelligence sizinaragani. Masigidamak National Health Authority NISA amasung Indian Institute of Technology Kanpur na ngasi New Delhi da Memorandum of Understanding MOU ama sahi tawnakre. Yanasi adu Kendra gi Health and Family Welfare gi Secretary Apurva Chandra gi mamang da sahi tawnaki. Tharumda da wangang bara Sri Chandra na hai khongthang asina lebak asigi health sector da artificial intelligence sizinaduna miyam na kanaba kaya piba gi matang da anobu pandup ama hangdok lagani. Thaurang asigi makhada Ayushman Bharat Health Mission gi mari lenaba hiram kudimakta artificial intelligence sizinaduna kanaba kaya piragani. Parliamentary Affairs Mantri Kiran Rijijuna numit chamani gi manungda mahaki mantraloy na pangtokadaba thabaksingi manung channa ngasi New Delhi da tongan ba thausil taruk haudokre. Mantri na National E-Bidhan Application 2.0 Subordinate Legislation Management System Consultative Committee Management System National Youth Parliament Scheme 2.0 amasung Eclavia Model Residential School sing haudokki. Mantri na hai National E-Bidhan Application 2.0 asina Raj Singhi Legislative Kumari lenaba thabak thorom sing pangthokpada hena laithok hallagani. Aroi badamaru yo pau amuhanna Manipur haukiba namit kharane sida miyamgi ho laksina naba singkhong singa singda leramba State Security Force sing lokthokiba dagi miyamgi wakhal chaung nami paiba thokle. Rims Imphal gi media advisor na hairi khongjang changchin bada saruk yakibi mahiroi na PM lai khidre haina sandorkiba du aranba pauni. Siva Sena Manipur Pradesh na hairi haujik khwaidigi marwari basi amatoina punsin mahaibasini. English ngani kunmari kunmanga gi oina National Quality Assurance Standard ki mana pinana balak thorkpada Wangoi Community Health Center yaure amasung Manipur sahi taratret makhagi nupa masagi Junior Suborto Cup football gi champion nore Sub Junior Girls National Football Championship lisingani kunmari kunmanga su Manipur na laure pauloi jare.